ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯅꯥꯎ ꯁꯣꯃꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯪꯅꯕ ꯀꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯂꯩꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯍꯥꯞꯆꯕ ꯉꯝꯍꯧꯗꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯋꯥꯔꯧꯕꯤꯗꯅꯕ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗꯁꯨ ꯉꯥꯟꯕ ꯁꯅꯥꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄ꯭ꯔꯤꯌꯥꯅ "ꯁꯅꯥ, ꯇꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦ"꯫ ꯁꯅꯥ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯀꯟꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯁꯅꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯉꯥꯟꯕꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯉꯥꯟꯕꯗꯤ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯁꯅꯥ ꯍꯣꯏꯁꯨ ꯍꯜꯂꯛꯂꯦ꯫ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯉꯥꯟꯕꯒ ꯔꯥꯖꯦꯁꯀ ꯏꯟꯅꯔꯛꯏ꯫ ꯉꯥꯟꯕ ꯍꯣꯏꯅ ꯑꯗꯨꯝꯅ ꯏꯟꯅꯔꯛꯄꯗꯨꯗ ꯁꯅꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯃꯤ ꯑꯇꯣꯞꯄꯅ ꯎꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯈꯔ ꯆꯠꯄꯒ ꯁꯅꯥ ꯍꯣꯏꯁꯨ ꯌꯧꯔꯗꯨꯅ ꯆꯪꯈꯔꯦ꯫ ꯉꯥꯟꯕ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯉꯥꯟꯕ ꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯕꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯇꯨꯅ ꯁꯅꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩ ꯁꯅꯥꯗ ꯅꯨꯄꯥ ꯑꯃꯅ ꯀꯥꯔꯟ ꯇꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯕ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈ꯭ꯔꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯃꯗꯨ ꯌꯥꯔꯣꯏꯌꯦ, ꯀ꯭ꯂꯥꯁ ꯃꯅꯨꯡꯅꯦ, ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯂꯥꯟꯊꯣꯛꯑꯀꯥꯟꯗ ꯇꯧꯁꯦ"꯫ ꯔꯥꯖꯦꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯈꯔꯦ꯫ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯉꯥꯟꯕ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯈꯔ ꯐꯤꯡꯅ ꯊꯣꯛꯈꯤ꯫ ꯔꯥꯖꯦꯁꯁꯨ ꯇꯨꯡ ꯏꯟꯅꯈꯤ꯫ ꯁꯅꯥ ꯍꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁ꯭ꯀꯨꯜꯗꯒꯤ ꯈꯔ ꯊꯣꯛꯂꯛꯄꯒ ꯃꯤ ꯈꯔ ꯌꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯏ꯫ ꯉꯥꯟꯕꯒ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯒ ꯐꯨꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯑꯗꯨꯒ ꯀꯣꯂꯔꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯟ ꯇꯥꯔꯝꯂꯕꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯒꯗꯕꯅꯤ ꯈꯪꯉꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯉꯥꯟꯕꯅ ꯐꯨꯔꯝꯕꯒꯤ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯅꯥ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯅꯥ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯤꯉꯩ ꯉꯁꯥꯏ ꯉꯥꯟꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯃꯊꯪꯒꯤ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯉꯥꯟꯕ ꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯍꯪꯈꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅ ꯃꯍꯥꯛ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯉꯥꯟꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤꯗ ꯆꯠꯈꯤ꯫ ꯉꯥꯟꯕ ꯇꯧꯐꯝ ꯈꯪꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥ ꯃꯌꯨꯝꯗ ꯍꯟꯈꯔꯦ꯫ ꯁꯅꯥꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯉꯥꯟꯕ ꯑꯃꯗꯤ ꯔꯥꯖꯦꯁ ꯁꯅꯥꯒꯤ ꯌꯨꯝ ꯊꯤꯕ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯃꯤ ꯑꯃꯗ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯈꯪꯈꯤ꯫ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯈꯤ꯫ ꯔꯥꯖꯦꯁꯅ, "ꯏꯕꯣ, ꯅꯪ ꯑꯃ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯕꯁꯨ ꯉꯝꯂꯣꯏꯗꯕꯗ ꯆꯠꯁꯤꯅ ꯑꯃꯨꯛꯇꯣꯏꯕ"꯫ ꯉꯥꯟꯕꯅ, "ꯌꯨꯝ ꯆꯪꯕ ꯉꯝꯗ꯭ꯔꯁꯨ ꯃꯌꯨꯝ ꯐꯥꯎꯗꯤ ꯈꯪꯕ ꯌꯥꯏꯅ"꯫ ꯔꯥꯖꯦꯁꯅ, ꯌꯥꯏ". ꯉꯥꯟꯕꯅ, "ꯚꯥꯏ, ꯁꯅꯥꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯁꯨ, ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩ ꯁꯅꯥꯕꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯈꯤꯅꯤꯌꯦ"꯫ ꯔꯥꯖꯦꯁꯅ, ꯅꯨꯡꯁꯤꯕꯤꯌꯨ, ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ"꯫ ꯉꯥꯟꯕꯅ, "ꯑꯁ ꯅꯪꯁꯤꯗꯤꯕ"꯫ ꯔꯥꯖꯦꯁꯅ, "ꯑꯁ ꯈꯪꯗꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯉꯥꯟꯕꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥ ꯉꯁꯥꯏꯗꯒꯤ ꯔꯥꯖꯦꯁꯀ ꯉꯥꯟꯕꯒꯕꯨ ꯃꯆꯤ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯥꯟꯕ ꯁꯅꯥꯕꯨ ꯌꯦꯡꯖꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯠꯇꯅ ꯂꯥꯛꯏ꯫ ꯁꯅꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇꯐꯥꯎ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯅꯣꯡꯃꯁꯨ ꯉꯥꯟꯕꯒ ꯔꯥꯖꯦꯁꯀ ꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯔꯥꯖꯦꯁꯅ, "ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯏꯁꯦ
ꯅꯣꯡꯃꯗ ꯐꯥꯎ ꯁꯨꯡꯎ ꯎꯗꯦ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯁꯤ ꯃꯌꯨꯝꯗꯒ ꯂꯩꯇꯕ ꯖꯥꯠꯂꯣ ꯉꯥꯟꯕꯅ ꯈꯪꯗꯦꯗ ꯚꯥꯏ ꯔꯥꯖꯦꯁꯅ ꯉꯁꯤꯗꯤꯅꯦ ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯒꯗꯕꯅꯤ ꯉꯥꯟꯕꯅ ꯑꯁ ꯇꯜꯂꯤꯗ ꯚꯥꯏ ꯔꯥꯖꯦꯁꯅ ꯀꯔꯤꯒꯤ ꯇꯟꯕꯅꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯈꯪꯗꯦ ꯈꯪꯗꯦ ꯆꯪꯒꯗꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯉꯥꯟꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯔꯥꯖꯦꯁꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯉꯥꯟꯕꯒ ꯔꯥꯖꯦꯁꯀ ꯊꯤꯟꯊꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯌꯨꯝꯒꯤ ꯂꯝꯌꯥꯏꯃꯛꯇꯗ ꯁꯅꯥꯅ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯉꯥꯟꯕ ꯆꯦꯟꯁꯤꯟꯗꯨꯅ ꯁꯅꯥꯒꯤ ꯃꯄꯥꯕꯨ ꯄꯝꯈꯠꯂꯒ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯈꯣꯏ ꯃꯔꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯈꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔꯁꯤꯡꯅ ꯐꯖꯅ ꯌꯦꯡꯂꯒ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯅꯥꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯣꯛꯆꯤꯜꯂꯦ ꯑꯗꯨꯅ ꯊꯕꯛ ꯑꯀꯟꯕꯗꯤ ꯁꯣꯟꯕꯤꯔꯒꯅꯨ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯑꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯦ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯁꯅꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯌꯦꯡꯖꯔꯤ ꯉꯥꯟꯕ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯉꯥꯟꯕꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯏ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯆꯥꯎꯕꯅ ꯉꯥꯟꯕꯒ ꯔꯥꯖꯦꯁꯀꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤ ꯉꯥꯟꯕꯅ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯉꯥꯟꯕꯒ ꯔꯥꯖꯦꯁꯀꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯉꯁꯥꯏ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ ꯁꯣꯝꯗꯁꯨ ꯁꯅꯥ ꯉꯥꯟꯕꯅ ꯉꯁꯥꯏ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯝꯕꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯉꯥꯟꯕ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯦꯁꯀ ꯃꯈꯣꯏ ꯑꯅꯤ ꯁꯅꯥꯍꯣꯏꯗ ꯂꯥꯛꯏ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯆꯥꯎꯕ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯏ ꯁꯅꯥꯅ ꯉꯥꯟꯕ ꯍꯣꯏꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯊꯣꯡꯉꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ ꯆꯥꯎꯕ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯆꯟꯅꯨꯄꯤꯅ ꯊꯣꯡꯂꯤꯁꯦ ꯉꯁꯤꯒꯤꯗꯤ ꯆꯥꯃꯤꯟꯅꯔꯁꯤ ꯀꯣꯟꯅ ꯃꯇꯨꯡꯗ ꯐꯖꯅ ꯑꯃꯨꯛ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯔꯥꯖꯦꯁ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯈꯪꯍꯥ ꯍꯥꯏ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯦ ꯔꯥꯖꯦꯁꯅ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯆꯥꯎꯕꯅ ꯏꯍꯦ इसिंग थक्चिल्लु राजेशना होई पाबुंग राजेश इसिंग थकना थकना वाखलदा असुमना खल्ली मचनुपी कायना मतु ओइगदबगी ngaira lerabasida asumna wari sana sanaduna chaktu chaminari ngaihak leibaga nganmaga rajesh kadu mayumda hannaba sanana thongal faba thindorai matamna asum haukibana nganba hoisu tuyep kiming challaduna school kaba haure ahanba kaba numitni nganba sanabu lakpa ngairi adubu fana kuina ngaira fawba sanadi lakpa kobla lekhide nganba sanana lakmandrabududa wakhal yamna nungairamde mathamoida kari tawraba jano haiduna masa matomta hangjari rajeshna bai kemta khalunuse hayeng lakchani pungse takidore changnaba tawrase asumna nganba wakhal nungai tana rajesh ka punna class yawa changkhre mathangi nimitasu sana school lakhide nimit nini humni sura fawba sanana laktrabada nganba leiba ngamlaktabadagi rajesh makhoi ani sana hoida lai aduga sana ga wari sanari nganba sanada karigi school laktribano haiduna hangi adubu sanana wa lotuna mahak lairik tamba toi haiduna hairei nganba sanana adumna hairakpaduda wakhal yamna nungai khide
maram hanglurabasu sanana asengba hairaktabadagi nganba upai leita leita mayumda halai mayum yorobasu nganba wakal leitana leiba ngamlamde numit nini humni mukti school ka khide wakal nungai tabaduna mahak saksu inthi nungai na sakhide nungsuk nungjangna na leiri nganba magi phamungda hiptuna leiri ngai chaksanaba mamana kauba changlai adubu nganbana saningdre haiduna khumki mamana phana kanna haira phawba nganba chakchasi haiba yadre adumna yadabadagi nganbagi mamadu machanupagi manakta changlaktuna asumna harai imagi nganba ijabu kari toba yawrage imada sengna hayu ijana asumna nungsuk nungjangna na leibase ima yamna waini he nganbana kasum tawdi ima ai chaningda tawbani ima hoi chabiruro nganbagi mamana phare adudi ijana chadrabanina ima su chararoi adumna hairakpadagi nganba wari khudimak mahaki mamada lire nganbagi mamana adugibu isana wagadro ima leribasidi hayengdo ima pesa pirage aduga isana toningbado tawro ngasigidi ima ga punna sakse charurasi lao nganbasu harauna mamaga punna chaksaba changkhare nongale nganba mamadagi pesa lauraga rajesh ka punna sana hoida lai aduga sana ga wari sanari nganbana sana se lupa lising yankhai ne pasillo yamadi nate nangi mating oinaba pibane asi haiduna nganbana pesa du pi adubu sana pesa du low haiba yade nganba sana da pesa du low haiba yadrabadi masu lairik tamaroi haiduna hairai adumna hairakpadagi sana tallabsu tanna pesa du lowre nganba sana da hayengdagi karo hairamlaga harauna rajesh ka punna chatkhare mathangi numitni nganba rajesh ka punna school da sanana lakpa ngairi mikup khara leibaga sana mamanabi aniduga punna laklibadu ure madu ubada nganba mathamoida haraujai penjai nganba sanana makhogi mapa hek yoropaga sanabu kawi sanasu nganbana kauribadu khummi nganba magi begtagi beg toraba box ama puthorai aduga sanada pi sanana kainu sibo nganbana khangdi isu horen yengo asi hairamlaga nganba amadi rajesh school da changki sanasu tingak yengduna lehawi school gi matam su loriduna makhoisu mayumda hanarakle sana mahaki kada ngasai nganbana pirakhiba box tu karino haiduna yengi adubu nganbana pirakleba box adudi atai karisu oramdare phone oirami madu ubada sana ingangai aduga che ama yawribadu hangtoktuna yengi sana nangai bidilana lawunuko ai nanga pau phone ningbadagi phone do pibane simsu yawrabane aduga aigi number su save tawrabane nangna sangba kanda phone tawro pau phone se sana wahai singdu paba loibaga phone du tapna paikhatli ahanba oibanina karamna sijinagani karamna paigani haiba khanglamde mamanabi singda hangduna takhalli numidangi chak tokluba matung sana haita nganbagi number du da call tawi nganbasu call du hek lakpaga phatlauna paikhatli aduga sanaga wari kaya ama sari numit asidagi nganbaga sanaga wari kaya ama sanai message kaya ama thanai nomagi numit amani sana class manungda changlakpada nupa amada thingjillui sanasu sorry hairamlaga karimta khandana changlai adubu nupadudi sanagi fajaraba saktam madu urubadagi pungaw ngawki biki masinda tapna soli hai onthokna fajakreda athauba masigi nupisidi aigi hainaba yaina athawbana yai baisu pakhangni masu leisabini yai kaino Alexna adudi horini ta hairasini ha asi haiduna makhoi ahumdu nokli numit asimakti nganba masa ngamdabadagi school lakti school gi matam loiriduna sana mamanabi aniga punna thominari school campus khara lanthorakpaga sanana asum chalingai bikidu sanagi mangda lepsilai aduga harai sana amuta ngaikho ai nangonda wamta haige
Sanana kari wano Bikina nangse aina ahanba ubudagi aigi thamoisina nangbu pamkhre aduna ai nangbu thamosina nusi Sanana aduguma chakhataba wangang sangang matungda amuna hairakanu asi haiduna sana chatke towi adubu Bikina sanagi khudang paiduna hairi aigi pakhum piramdana nang chatpa yaroi Sanana nangi pakhum asi haiduna Sanana Bikigi maida khupakna thai aduga hairi adu nangi pakhumni haiduna sana chatki Biki magi mamaida tapna nanduna hairi nupi nangna aduk yamna napal kaba Biki aingonda singnarakpa mi kudimak ngasi fawba lemna amata thakidri nangsu aina kari toba ngambage haibadu khanganba taredana asi haiduna Biki Alex amadi athauba makhoi ahum chatki matang sida danjiriba wari solusinjare wari asi pathokchaba matamda soikilan kheb yawrubasu mayamna ngakpigani mayambu amuka hanna ikoknonu khurumjari